ngasi phongkhiba tungan tungan ba Manipuri sifungsingdagi maroibi ipausing Miyamna thamjagi ahanbada Uganda da ising samuna anga ama Yotsilluraga hingna Othorakpadagi Miyamna Angankpa Poknakhre Uganda da mabuk lam laba ising samu hipo amana sei ani subada ngairiba anga ama yotkhibadagi Miyamna nungna thombadi anga anto amuk hingna Othorakpadagi Miyam Angankpa Poknakhre haina official report amagi matungina phongdorakli numaiju numita katawe Kabatoro da leiba town amada anga shina part amagi mapan da leiba mayum manakta sanadunu leidingi matamda ising samu shina yotkhibani it what lek da leiba ising samu duna anga duda attack tokhiba du Miyamna urakpadagi tana duna nungna thungki masida ising samu duna anga du amuhana Othorakhiba matamda hingna leiramba thengnabadagi Angankpa Poknakhi ising samuna Othorakhraba anga du manaknakpada leiba medical clinic amada lekanakhi adubu mahak masada minor oina aso apan nang banatana kaya thoina khudong thine oidre medical clinic amada laikatnaraba matung tarakpada bawera da leiba hospital amada laikanakhre ma rabies ki vaccine kap ki matung tarakpada hospital adudagi research toraba matungna mayumda halankre Africa da sei khudingi oina ising samuna yamdrabada miyoi sawagi mathakta hali ising samuna attack tawbagi khudong thiningai oibasi sada kunga mapandagi marf gotre phawbagi sangda lehaina Oxford medical case report ki journal da publish tokiba research ki report na su phongdorakli atopa pawmana sainana lan gidam te sem sadunu lei haina government khangsinada bugum tawi Rahul Gandhi Arunachal amadi Ladakh sainana lan tawnabagi damak sem sadunu lei haibisi India government khangsinada bugum tawi haina Congress ki leader Rahul Gandhi na phongdokre Magna haikibida haukibisai ani ohungi matamasida sainana lan taunabagi damakta sem sadunu lei habisi magna kyara khana khangan khrabani adubu masida India government na yaningda bagum taudunu lakibani sainana Ladakh amadi Arunachal Pradesh na singma mafam singasida lan taunabagi damakta sem sadunu lei habigi wafamsi magna khangan khiba matamda thauksada bamadi khangsinata bagum taudunu lei adubu hairiba wafamasi haujikti thauksada ba yadaba phibam amada lakli habadu border mayad klipa thaudok singaduna mek sengna adumak takli India ki government na event based worklom mathau tawduna leiri makoina strategy ki oiba thabak thoram singa mata pekatre masi geo strategy gadi sanadaba ama oiri haina Rahul Gandhi ki wafam adu pali external affairs minister na yamna toini state ke ama piri adubu wafamasi mahaknadi paningdre adumena hiramasi matang oirak lipa phibamasi bab tapam thopani Rahul Gandhi na magna Congress ki leader amaga wari sanakhiba matamna kanagumba amatana saina ki matangna wong hanglakhiba lekiti adubu makoina Sachin pilot Ashok Gehlot amati election ki matangdudi hanglakhi panba yabri December ki tang nipan Indian army ki troop amana Chinese lanmi singa Arunachal Pradesh ki tawang sector da khuthonabagi thokhiba lekhrabani masida Indian lanmi singa sab saba pakumpi duna saina ki lanmi singa du tantokki Congress ki mekedi gi suhiramasi gi matangna parliament khananaba demand tokre defense minister Rajnath suhiramasi gi matangda statement ama pibaga loinana border security asoyangam thokaloi habigi thajaba pi hiba lekhrabani hanisu pausna phongdorakli atopa pawmana loan thoba lakpa agent da asaba thaw hijinkre private finance company amagi employee animiyo amana asaba thaw hijindun attack sa tharakpadagi Rajasthan gi laiba hospital amata pukhatuna treatment sa takre hari police ki report matungina thawdo si Junjunugi Rani Sati rota laiba private bank amagi manakta thokibani Surendra Swami kauba thawdo si da hakthengna senari bami si private finance company amadigi loan lokhi madugi matung tha nirom leiraga company si gi employee ani thagi senpham khongat palaki matamadur 21 masama yumda leiramdabadigi telephone ku thangna wari sanaraba matung Rani Sati rota laiba private bank amagi manakta lakna bakhanki minute khara leiraga 21 Surendra mapamaduda laki amadi loan thoba lakni ba miyeniem amadi Surendra gi manakta ngihak ningai sangdana bagi thawdok ama thoki ngihak maraye naraba matung bank adugi manakta leiba hotel amadigi Surendra na thawa saba thana yaraba zak amana loan thoba laki ba miyeni duda saishilamnaga mapamadu thadok sen khibne hari thawdo adur soklaba miyeni adugi maming Kuldip amasu Nabin kawi kudakta makoyani hospital pukhatuna treatment sa thraba matung Kuldipti mayumda putakre adubu Nabindi makhatana hospital treatment sa thri sohairi makasa tharakpoina to papamna sagayingi Kaunglin township red sa thabda miyoi taruk sire yum sam hena mai thakre Myanmar gi Sagaing region da leiba
Kaunglin Township ta hokipa numaijing numitagi junta lanmisingna satharakpa military response amada yamdrabada miyoi taruk hatkre aduga yum sami henbana mai thadoklamli haina local source amana phongdorakre hokipa sayolda resistance force na junta gi military gi masak attack satakraba matungda mapam asida laiba kowe hatung boye hariba kanbalu township shigi khungang singda Myanmar gi lani sami henbana atamna mapam madru laiba khungang mangada target tawduna tangkak 9 red sataba horakibani red aduda Myanmar lanmisna misam taru hatkre hainsu mapam adura leiba miyoisingna Myanmar nawna phongdorkre ahan boina Myanmar lanmina GPU one kobo khungang na target tawdun red sataba horakip mapam asi kaunglin gi kharom da kilometer tarerom salaga leiba khungang amani hawkiba numaijing numita red satharakgi mangoinana mapam adura leiba miyoi punama khungang adu thadokuna senaki madugi matungda Myanmar lanmisna khungang adugi yum nifugani thoi mai thadolongki makoina khungang aduda hek sanglakpaga yum ani hana mai thabauki matungda makoina satpa lambi da leramba yum sing mai thaduna satkiben hairi mathangi ningthokaba numita military kalamaduna manaknak khungang sau phiu honeda sangsilaki mapamadura miyoema makoktu nungmaina kaptuna hatki miyedu lanmi singdu lakpada kibidagi senbada lanmi singaduna faraba matungda kapani sohari kaptuna hatkibani sohari laikhidraba miyedu di village defense team gi deputy commander Maung Minni haba khamgamle khungang adu thadoklamlaba matung junta gi lanmi singna pepin sung khungang yawdringai gi mangoinana mapamadura leramba miyoi sing people defense force natragana local defense team gi miyoi sing khandoktuna hoki thawdo aduda aso apan thopgi paw sing laikhi hari siophiu konedigi defense team gi member amana phongdorakpada pepin sound defense team gi miyoi mari lanmi sing aduna khandoknaba matungda tamthinatki makhoi mari magjunta gi lanmi sing aduna defense team gi miyoi sing haiba khanglaba matungda pharaga hatkibani makhoi mari mak isam changna numaina kaptana hatkibanati makhoi mari gi manungda amadi lanmi sing ni aduna batna subra makok adu pumsai saina thugairaga hatki duga atopa defense team gi miyoi mana mangak ta thangna lenthatlaga hatkibani atopa member amasu maki thop adu makok to batna subudagi paithoki amadi mihat mamitsu songthoraki hari Myanmar lanmisna hojik satharakli belalong sigi tamthibagi mapanai daba thawong amada satharakli kariguma lanmisingbu lalhawbusingna pharabadi makoibu kaidawnungda hati maramdi lalhawbusingna asumada thajaba thammi adumainama Myanmar gi lanmisingi mafamdadi makoina phabi mipum khudima hatkadabani habigi khongthangna thabak tawi sohari makhoi gi mamita misam amadi revolutionary gi khenaba leiti hainasu defense team gi member amana phongdorakre hainasu pawshna makhatana su phongdorakli tentakna atopa update amana mo Malaysia ra thokpa landslide miyoi taragani pan sikre kya amana thiba khangdana leiri hainasu paw mana report tori miyam the headlines oina miyam tentakna thamjaramge Malaysia gi kunung Kolampur gi ngamkhai hoina leiba Selangor state lenga ki ayaba yaudana leisinba game site laifamamada paksana lebak ning khairakpagi thawdu amada yamdrabda miyoi taragani pan sikre madugi manungda nupi amadi pikliba angang sing yauri masigi mathakta miyoi kya amasu hausu phawbi oina thiba phangdana leiri hainisu Malaysia gi official thadorakpa sirol amana phongdorakli adu hausu koina di mayam paw situ matang asalu sinjarage masu myam pun anoba update ngaiminase